Taibungpan asida poklabadi siba haibasi soidrabani mioiba aikhoigidi mioibana chahi lising kya dagi siba naidana hingba pambadagi pambai kya thiduna lakle adumapu masigi paukhom mioibana ngasi phawba phangba leitri amadi oithokani haibasu yama thazaba wadi masigi ona dainabada jeep panba kharadi matam sangna hingba natraga immortal oibagi mahausana pithorakpa sakti adu yaujari JIBA खरदी मकोक लौथोख्रब मतुंगदा फावबा हिंगदुना लैबगी खुदम क्या अमा लैख्रे अमुकसु JIBA खरदी मतुब चामा थोंना कक्तलबसु सरुक अममम अदुना अमुक तोंगान तोंगानबा अहिंगबा JIBA मा ओइबसु यावरिबनी टॉपिक असिगा मरि लेनबा वीडियो मकोक तलब फावबा हिंगमंगंबा अदुगुमलबा JIBA तरागी मरमदा डेली डोस मणिपुर न मयांगीदमक्ता अनोबा वीडियो अमा पुदुना लागचरी channel asida nauna lakpiriba viewers singna subscribe button da click amamomtang nambiduna channel asibu support tawbiu amati asigumlaba interesting oiraba video kya ama leptana yengbiu video asina hawdringai da meet my singnaba brain teaser challenge ama thamsake picture ama pijagani masigi picture asi yenglaga somgi brain gi speed ado amuktang khangdokpiu Uchariba picture asida kari asoiba yawbage habadu second nipan gi manungda khandokpiu timer on tawjarage hojik khetnaba du mang leijare somna second kya gi manungda khetnaba du puthokpa ngami habadu comment section da soidna comment tawduna khanganpiu hojik aikoi gi topic lomda amuk chatase Number 1 da leriba JIBA asidi aikoina yamna hauna chanariba yen asini somna thajaba natraga thajidaba makok yaudaba yen atenma matam kharidi hingmangami tabad kitang thajaba watkani adubu masi yamna chumlaba wapamni yen makok yaudrabasu matam khara hingmangami habsi miyamna pangtha thajaba fact amanate masiga mari lenina scientist amadi researchers singna kyarakhana changing tawraba matungda haiba wapamni aikoina yen ama chanaba makok kapthatba matamda masaga brain su tongan tongan tarani amadi technically yen adu sire haibne adubu case kharadadi yen gi makok yaudraba fawwa hakchangda sor honba mihul chongun chingba maruiba function sing adubu mathau tawliba brain stem sing adu function tawi masina maram oiraga yen makok yaudraba su matam kharadi adum hingba ngame Masigi khudam de mic gowa makok yaudaba yen ama tha taragani panchupna hingki hairiba thokdok asi September tang tara 1945 da Colorado United States da thokke ngasisu yen asibu Mike the headless chicken haidna maming chatlibani number ani suba JIBA asti aikoina yamna hangoinaba amadi tukutchanariba JIBA cockroach asini makok yaudabida hairiba JIBA makal asina hapta ama hena hingba ngami JIBA makal asigi top topa decentralized nervous system yaujari masina takpadi makoigi yamna maru oiba hakchangi function kya amadi makoigi hakchangi tongan tongan ba maphamda yauriba nerve cell singduna control tawi aduna cockroach na makok yaudrabasu lengma chakpa amadi akoibada leiriba environment ki matung ina react tawbasu ngami Yamna interesting oiba cockroach saiba JIBA asigi fact ama hairagadi haiba insect makal asina sor hondabida minute nipu hena leiba ngami number ahum subda leiba JIBA asidi aikoigi nakye ta koi pai pai na leiba haing haiba JIBA aduni haingna makok yaudrabasu numit kya koicha chattuna amadi paiduna hingba ngami haingi brain asi makoigi maning thangba hakchangi sarukti yawi masina takpadi makok yaudrabasu hingmangami haimni cockroach kumna haingsu masada decentralized nervous system yaujari makoigi skin gi matengna oxygen absorb tawusu ngame taseng darkar leiba machinja phangdabana sibagi maram ama ohele yamna interesting oiriba amana researchers singna khangmangam khre madudi makok yaudrabasu haingsingna mating amati marum kok sungami haipasi Mari suba JIBA asidi hek ubada soidana adongi angang oiringegi punsi amagi tangak adu soidana ningsinglakani JIBA makal asidi atai amata nate matam chupada boxing gi post tawdan leiba manba praying mantis asidi haiba JIBA makal ase manipuri da kari kauba ke habadu soidana comment section da comment tawsan biramu
ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯁꯣꯃꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯏꯟꯁꯦꯛ ꯃꯈꯜ ꯑꯁꯤꯁꯨ ꯃꯀꯣꯛ ꯌꯥꯎꯗꯕꯤꯗ ꯑꯇꯦꯟꯕ ꯃꯇꯝ ꯈꯔ ꯍꯤꯡꯕ ꯉꯝꯃꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯁꯥ ꯄꯨꯝꯕꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯅꯔꯚ ꯁꯦꯜ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯅꯔꯚꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯀꯣꯛꯀ ꯃꯁꯥꯒ ꯅꯝꯕꯔ 5 ꯁꯨꯕꯗ ꯂꯩꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯗꯨꯗꯤ ꯑꯥꯔꯠꯋꯥꯔꯝ ꯍꯥꯏꯕꯗꯤ ꯇꯤꯟꯊ꯭ꯔꯣꯛ ꯍꯥꯏꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯇꯤꯟꯊ꯭ꯔꯣꯛ ꯑꯁꯤ ꯃꯀꯣꯛ ꯄꯥꯟꯗꯕ ꯖꯤꯕ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯀ꯭ꯂꯤꯇꯦꯂꯝ ꯀꯧꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯃꯁꯥꯗ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯗ ꯇꯤꯟꯊ꯭ꯔꯣꯛꯀꯤ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯑꯣꯔꯒꯥꯟ ꯑꯗꯨ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯤꯟꯊ꯭ꯔꯣꯛ ꯑꯃ ꯇꯪꯈꯥꯏ ꯇꯥꯅ ꯀꯛꯊꯠꯂꯕꯁꯨ ꯀ꯭ꯂꯤꯇꯦꯂꯝ ꯌꯥꯎꯔꯤꯕ ꯄꯥꯔꯠ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯇꯤꯟꯊ꯭ꯔꯣꯛ ꯑꯃ ꯔꯤꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯍꯜꯂꯤ꯫ ꯑꯥꯔꯠꯋꯥꯔꯝ ꯍꯥꯏꯔꯤꯕ ꯇꯤꯟ ꯑꯁꯤꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯐꯦꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯇꯤꯟ ꯑꯁꯤꯒꯤ ꯃꯁꯥꯗ ꯃꯦꯜ ꯑꯃꯗꯤ ꯐꯤꯃꯦꯜꯒꯤ ꯑꯣꯔꯒꯥꯟ ꯑꯗꯨ ꯄꯨꯟꯅ ꯌꯥꯎꯏ꯫ ꯅꯝꯕꯔ 6 ꯁꯨꯕꯗ ꯂꯩꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯐꯪꯕ ꯖꯤꯕ ꯁꯤ ꯀꯨꯀꯨꯝꯕꯔ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤꯗ ꯃꯍꯧꯁꯥꯅ ꯄꯤꯊꯣꯔꯛꯄ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯌꯥꯎꯖꯔꯤ꯫ ꯖꯤꯕ ꯑꯁꯤꯅ ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯦꯝ ꯌꯥꯎꯅ ꯏꯟꯇꯔꯅꯦꯜ ꯑꯣꯔꯒꯥꯟꯁꯤꯡ ꯑꯗꯨ ꯏꯖꯦꯛ ꯇꯧꯕꯒꯤ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯌꯥꯎꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯁꯥ ꯀꯟꯖꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯃꯀꯣꯛ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯅꯧꯕ ꯃꯁꯥ ꯑꯃ ꯔꯤꯖꯦꯅꯦꯔꯦꯠ ꯇꯧꯕꯁꯨ ꯉꯝꯃꯤ꯫ ꯅꯝꯕꯔ 7 ꯁꯨꯕꯗ ꯂꯩꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤꯗꯤ ꯄ꯭ꯂꯥꯅꯦꯔꯤꯌꯟ ꯐ꯭ꯂꯦꯠꯋꯥꯔꯝ ꯀꯧꯏ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯃꯗꯤ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯑꯍꯤꯡꯕ ꯖꯤꯕ ꯑꯃꯕꯨ ꯃꯇꯠ ꯀꯛꯊꯠꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕ꯫ ꯃꯁꯤꯒꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕꯗ ꯄ꯭ꯂꯥꯅꯦꯔꯤꯌꯟ ꯐ꯭ꯂꯦꯠꯋꯥꯔꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯔꯤꯖꯦꯅꯦꯔꯦꯇꯤꯚ ꯑꯦꯕꯤꯂꯤꯇꯤꯁ ꯑꯃ ꯃꯍꯧꯁꯥꯅ ꯄꯤꯊꯣꯛꯆꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯅꯦꯔꯤꯌꯟ ꯐ꯭ꯂꯦꯠꯋꯥꯔꯝ ꯑꯃ ꯃꯁꯤꯡ 5 ꯊꯣꯛꯅ ꯀꯛꯊꯠꯂꯕꯁꯨ ꯄꯥꯔꯠ ꯑꯃꯃꯝꯗꯒꯤ ꯍꯞꯇꯥꯃꯨꯛꯀꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯍꯦꯠ ꯑꯃꯗꯤ ꯕ꯭ꯔꯦꯟ ꯌꯥꯎꯕ ꯍꯛꯆꯥꯡ 5 ꯁꯦꯝꯕ ꯉꯝꯒꯅꯤ꯫ ꯅꯝꯕꯔ 9 ꯁꯨꯕꯗ ꯂꯩꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤꯗꯤ ꯁ꯭ꯅꯦꯜ ꯍꯥꯏꯕꯗꯤ ꯊꯔꯣꯏ ꯑꯁꯤꯅ ꯑꯣꯏꯔꯦ꯫ ꯊꯔꯣꯏ ꯃꯈꯜ ꯑꯌꯥꯝꯕꯅ ꯃꯀꯣꯛ ꯌꯥꯎꯗꯨꯅ ꯍꯤꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯁ꯭ꯅꯦꯜ ꯍꯥꯏꯔꯒ ꯈꯪꯅꯕ ꯊꯔꯣꯏ ꯃꯈꯜ ꯑꯁꯤꯗꯤ ꯃꯀꯣꯛ ꯌꯥꯎꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯤꯡꯕ ꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯊꯔꯣꯏ ꯃꯈꯜ ꯑꯁꯤꯗꯁꯨ ꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯑꯣꯏꯔꯕ ꯅꯔꯚꯁ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯃꯀꯨ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨꯅꯅꯤ꯫ ꯅꯝꯕꯔ 7 ꯁꯨꯕ ꯃꯀꯣꯛ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯖꯤꯕ ꯃꯈꯜ ꯑꯗꯨꯗꯤ ꯍꯪꯉꯣꯏꯅꯤ꯫ ꯍꯪꯉꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯃꯀꯣꯛ ꯌꯥꯎꯗꯅ ꯍꯤꯡꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯤꯌꯔ ꯀꯦꯁ ꯈꯔꯗꯗꯤ ꯍꯪꯉꯣꯏꯅ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯂꯦꯡꯕ ꯑꯃꯗꯤ ꯆꯣꯡꯕ ꯉꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯃꯇꯦꯡꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯃꯍꯧꯁꯥꯅ ꯄꯤꯊꯣꯔꯛꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯄ꯭ꯔꯤꯃꯤꯇꯤꯚ ꯑꯣꯏꯔꯕ ꯅꯔꯚꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯗꯤ ꯍꯤꯡꯕ ꯉꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯆꯥꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯁ꯭ꯇꯥꯔꯚꯦꯁꯟ ꯑꯃꯗꯤ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯅꯝꯕꯔ 10 ꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕꯗ ꯂꯩꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯤꯅꯔꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯤꯕ ꯂꯤꯟ ꯑꯁꯤꯅꯤ꯫ ꯂꯤꯟꯒꯤ ꯃꯁꯥ ꯌꯥꯎꯗ꯭ꯔꯕ ꯃꯀꯣꯛꯈꯛ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯗ ꯆꯤꯛꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯌꯥꯎꯔꯤ꯫ ꯂꯤꯟ ꯑꯃꯒꯤ ꯃꯁꯥ ꯑꯃꯗꯤ ꯃꯀꯣꯛ ꯇꯣꯉꯥꯟ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯅꯔꯚꯁꯤꯡ ꯑꯗꯨꯗꯤ ꯃꯇꯝ ꯁꯥꯡꯅ ꯃꯊꯧ ꯇꯧꯏ꯫ ꯃꯁꯤꯅ ꯃꯁꯥꯒ ꯃꯀꯣꯛꯀ ꯇꯣꯉꯥꯟ ꯇꯥꯔꯕꯁꯨ ꯂꯦꯡꯕ ꯉꯝꯂꯤꯕ ꯑꯁꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯤꯟꯒꯤ ꯃꯦꯇꯥꯕꯣꯂꯤꯖꯝ ꯔꯦꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯞꯄꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯜ ꯑꯣꯔꯒꯥꯟ ꯀꯌꯥ ꯑꯃ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ꯫ ꯐꯣꯇꯣ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯃꯀꯣꯛꯈꯛ ꯉꯥꯏꯔꯕ ꯂꯤꯟ ꯑꯁꯤꯅ ꯃꯁꯥꯒꯤ ꯃꯃꯩ ꯑꯗꯨ ꯆꯤꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯣꯝꯅ ꯑꯁꯤꯒꯨꯝꯕ ꯂꯤꯟ ꯑꯁꯤ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯗꯦꯂꯤ ꯗꯣꯁ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯣꯝꯒꯤ ꯑꯄꯥꯝꯕ ꯇꯣꯄꯤꯛ ꯂꯩꯔꯕꯁꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫